ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯍꯥꯛꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯁꯂꯥꯝ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯑꯋꯥ ꯑꯅꯥꯅ ꯊꯜꯂꯕ ꯑꯁꯤ ꯑꯅꯥꯅ ꯊꯜꯂꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠꯅ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯏꯪꯊꯅ ꯍꯔꯥꯎꯅ ꯊꯝꯕꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯊꯥꯒꯠꯁꯤ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯁꯤ꯫ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯊꯤꯝ ꯑꯅꯧꯕ ꯍꯤꯔꯝ ꯑꯃꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯥꯊꯤ ꯄꯟꯗꯨꯞ 12 ꯄꯗ 18ꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯁꯥ ꯊꯝꯒꯅꯤ꯫ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯊꯝꯖꯔꯤꯕ ꯊꯤꯝ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ ꯑꯗꯨꯗꯤ ꯏꯁꯣꯔꯗ ꯑꯁꯥ ꯊꯝꯁꯤ ꯍꯥꯏꯕꯅꯤ꯫ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯒꯦ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤ ꯅꯆꯥꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯍꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯖꯔꯦ꯫ ꯄ꯭ꯔꯚꯨ, ꯑꯩꯍꯥꯛꯅ ꯍꯥꯏꯗꯣꯛꯆꯒꯗꯧꯕ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯒꯤ ꯍꯤꯔꯝ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯏꯁꯣꯔꯗ ꯑꯁꯥ ꯊꯝꯁꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯊꯤꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯍꯥꯏꯗꯣꯛꯆꯒꯗꯧꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯌꯨ꯫ ꯇꯥꯒꯗꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇ ꯁꯔꯒꯒꯤ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯤꯖꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯆꯤꯟ ꯂꯩꯇꯣꯟ, ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡ ꯁꯣꯟꯗꯨꯅ ꯅꯤꯖꯔꯤꯕꯅꯤ꯫ ꯑꯥꯃꯦꯟ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛꯅ ꯄꯥꯊꯣꯛꯈ꯭ꯔꯕ ꯄꯗ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡꯅ ꯃꯥꯒꯤ ꯃꯤꯡꯗ ꯑꯁꯥ ꯊꯝꯒꯅꯤ ꯍꯥꯏꯅ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯍꯩ ꯈꯔꯗ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯌꯥꯝꯅ ꯇꯦꯟꯁꯟ ꯑꯣꯏꯒꯟꯕ, ꯃꯗꯨꯗ ꯑꯁꯨꯝ ꯈꯟꯗꯨꯅ ꯂꯩꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯉꯁꯤꯒꯤ ꯑꯩꯍꯥꯛꯀꯤ ꯃꯦꯁꯦꯖ ꯑꯁꯦ ꯑꯔꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯅꯣꯠꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤꯒꯨꯝꯕ ꯄꯦꯟꯗꯕ, ꯅꯤꯡꯕ ꯊꯨꯡꯗꯕ, ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯃꯔꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯑꯁꯥ ꯇꯧꯏ꯫ ꯑꯗꯨꯕꯨ ꯈꯪꯃꯤꯟꯅꯕ ꯌꯥꯕꯗꯤ ꯃꯁꯤꯃꯛ ꯏꯁꯣꯔꯅꯁꯨ ꯑꯩꯈꯣꯏꯗꯒꯤ ꯑꯁꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯖꯤꯁꯨꯅ ꯂꯖꯔꯕꯨ ꯍꯤꯡꯒꯠꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯅ ꯃꯍꯥꯛꯅ ꯃꯣꯡꯐꯝꯗꯨꯗ ꯀꯞꯈꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯀꯞꯄꯅꯣ ꯍꯥꯏꯔꯒꯗꯤ ꯖꯤꯁꯨꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯏꯃꯣꯁꯟ ꯑꯣꯏꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯔꯊꯥ ꯑꯃꯁꯨꯡ ꯃꯔꯤꯌꯥꯝꯅ ꯊꯥꯖꯕꯗ ꯅꯤꯡꯍꯟꯅꯗꯕ ꯆꯦꯠꯅ ꯊꯥꯖꯕꯁꯦ ꯃꯍꯥꯛꯅ ꯃꯈꯣꯏꯗꯒꯤ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯅꯪꯅ ꯊꯥꯖꯔꯗꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯨ ꯎꯖꯒꯅꯤ ꯍꯥꯏꯅ꯫ ꯕꯥꯏꯕꯜꯗ ꯖꯤꯁꯨꯅ ꯄꯥꯝꯗꯕ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯃꯤꯅ ꯃꯍꯥꯛꯄꯨ ꯊꯥꯖꯗꯕ, ꯃꯉꯣꯟꯗ ꯑꯁꯥ ꯇꯧꯗꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯝꯗꯕ ꯑꯃꯅꯤ꯫ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯤꯡꯕ ꯀꯥꯏꯕ, ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯝꯅ ꯏꯁꯣꯔꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯊꯥꯖꯕ ꯊꯝꯒꯅꯤ ꯑꯃꯁꯨꯡ ꯀꯔꯝꯅ ꯑꯁꯥ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯋꯥꯕꯒꯤ, ꯑꯅꯥꯕꯒꯤ, ꯅꯤꯡꯕ ꯀꯥꯏꯕꯒꯤ, ꯅꯨꯡꯉꯥꯏꯇꯕ ꯑꯃꯃꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯆꯠꯅꯔꯤꯕ, ꯍꯤꯡꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯗ ꯋꯥꯐꯝ ꯈꯔꯗꯤ ꯃꯤ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯕ ꯌꯥꯎꯏ, ꯈꯔꯗꯤ ꯁꯤꯌꯔ ꯇꯧꯊꯣꯛꯄ ꯉꯝꯗꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯋꯥꯍꯟꯗꯨꯅ ꯍꯤꯡꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ꯫ ꯑꯃꯨꯛꯁꯨ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯐꯔꯛꯀꯅꯤ, ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯈꯟꯗꯨꯅ ꯀꯥꯎꯊꯣꯛꯄ ꯇꯝꯃꯤ, ꯊꯃꯣꯏꯕꯨ ꯑꯩꯈꯣꯏ ꯊꯦꯝꯖꯤꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯑꯍꯣꯡꯕ ꯂꯥꯛꯇ꯭ꯔꯕꯗ ꯑꯃꯨꯛ ꯅꯦꯒꯦꯇꯤꯚ ꯋꯥꯈꯜ ꯈꯟꯕ ꯑꯩꯈꯣꯏ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯣꯛꯂꯤꯕ, ꯊꯦꯡꯅꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯣ ꯃꯥꯟꯅꯔꯝꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ
प्रॉब्लम लेतबा अवा अना लेतबा अवा अना थेंगनदबा मीदी ताइबंगपानदा लेतबनी हाइबसे अखोय निंगसिंगमिनसी मी खरदी करीनो हारगदी मचान हाइबे इंदबगी खरमना महाकी मपुरोइबन ओक्तबगी खरमना अंगांग यावदबगी थबक फंगदबगी खरमना पापकी थबकनी खंगलबसु मदुदगी चेंथोकप थादोकप ngamदबगी असिना चिंबा प्रॉब्लम मयाम अमा अखोय थेंगनरिबनी लेनरिबनी मिंगोंदा हाइदोकप ngamददुना इतोमता अवाब खांगदुना हिंगनबा मी मयाम अमा लेरिबनी अदुना नंग आइगी प्रॉब्लम नंग आइगी कंडीशन असिदा अवाब खांगदुना लेबा मतमदा अखोना तौबा ngamba हाइबाबु ईश्वरदा हाइजबसिनी अदुबु ईश्वरदगी करिगुबा मतेंग नत्रगा पाउकुम फंगद्रबदा अखोय तपना तपना अखोयगी आशादो ममी सामखिदुना ईश्वरदा थाजबा थमलंबदो आशा अखोना तौजरंबदो थादोखिबा अदुगुंबा इचिलिनाव कयाम यावरिबनी अदुदगिदी मखोयना नेगेटिव फीलिंग ईश्वरगी ओना तैनबदा वखल खनबा हवी अदुगा प्रार्थना फावबा तौबा तोक्थोई अदुबु मरुपसिंगदा अइना हाइजनिंगबदी मसिदी अरानबा वखलनी अखोय अदुमनदी अखोय हिंगदोबा नत्ते हाइबसिनी बाइबल असिदा अखोयना उबा फंगी मदुदी ईश्वरना अंगांगबा समुद्रबु मयाइदा खाइदोखिबनी अब्राहमबु चही चाम सुरबदा मचानिपा पोखनखिबनी जोशुआगी मतमदा जेरिखोगी वांग चाउख्रबा चेकपलदो मतोमता निखायहनखिबनी दानियलबु कनबिनबगीदमक्ता नोंसागी मकोंदा ईश्वरना लाखी शद्राक मेसाक अबेदनेगोबु मईगी कोम मैनुंगदगी कनबिनबगीदमक्ता ईश्वरना लाखिबनी एलाइजाना हाइजबगी मपानना ईश्वरना सर्गदगी मई थादरखी असिगुंबा ईश्वरगी अंगकप थबक मयाम अमा बाइबलदा यावरी मदु मयामदो ngasi numida sida ayhangna panbada loiba nairoi ईश्वरना असी मयामसी करिगी बाइबलदा इरमलिबनो हारगदी महाकना महाकी ओइबा मीसिंगबु नुंगसिबगी दमक्ता कनबिनबगी दमक्ता तौखिबसिंगदो नंग आइगी दमक्तासु तौबिबा ngami हाइना खंगहलिबनी अदुबु मदुगी दमक्तादी नंग आइना ईश्वरबु कयाम थाजबा मांगोंदा कदाई फावबा नहांगना आशा तौबा मदुगी मखा पोलिबनी मसी मतंगदा बाइबलदगी खुदम ओइना खरा येंगमिनसी अहानबदा नोंग मजिसुना युम अमदा पाव संदोकलिंगेदा मी मरीना नकल नाम सिथदुना नाबा मियोय अमा महाकी हिपना फमदुगा कोनना थांगदुना पुरकलमे जिसुना पाव संदोकलिबा युम अदुदा मी अदुकी मतिक तिलम्मी मदुदी अनाबदो जिसुगी मनाक्ता पुसिन्ननबा लंबी अमत्ता लेरमदे अदुबु मखोय मरी अदुना अनाबदुबु हिपना फमदुगा कोनना जिसुना लेरिबा युम अदुगी युमथक्ता पुखतले हारगा युमथक्तु सिदोकलगा जिसुगी हेक मनाक्ता अनाबदो मागी फमदुगा कोनना थादरखी तपना तपना मतमदुदा अनाबा मी अदुगी थाजबदु नते अदुबु मखोय मरीगी थाजबदु जिसुना मतांगसिदा पल्लिबनी जिसुना मखोयगी थाजबदु उबदा नाकल नाम सिथबा नुपा अदुदा हाइरमी इचा नुपा नंगी पापसिंग अदु कोकपीरे मार्क पंदुप अनिगी पदा मंगा इचिलिनावसिंग येंगबियु माइगी मरीमक्ता लंबी लेत्रबदा तौफम खंगद्रबदा मखोयना ईश्वरदा थाजबदुदी हनबा लेते खंथमिनसी अखोयगी थाजबगी मपाना अइगी इमुंग मनुंग अइगी सागै नाते मरी मता सिंगलुपना बोर फंगबा याबनी मखोय मरीगी थाजबदु येंगबियु नंग आई ओइरमलबदी करी तौगनी मखोयगुमना अखोय तौरमगदरा तिलमलिबा मियामदु उबदा अनाबदु अमुक हन्ना युमदा पुरकपा याबनी अतोपा निमित अमदा मफम अमदा अमुक जिसुबु उनरगे हाइना खलंबा याबनी अदुबु मखोय मरीदुनदी मखोयगी थाजबा मखोयगी आशादो हनबा लेखिदे मखोयना खल्ली अनाबा सिबु जिसुगी ममांगदा यौखरबदी जिसुगी ममांगदा थमखरबदी असुम फरगनी हाइना मखोयना खनखिबनी मखोय मरीमक्ना निंगबा कायबा मतमदसु आशा तौखिबनी करिगुम्बा मतमदा अखोयगी पुंसीदा निंगबा कायबा निंगबा थुंगदबा अना अवा अना मयामना माइगी मरीमक्ता योमसिल्लक्लबदा मखोय मरीगी थाजबसे मखोय मरीगी थाजबगी थबक असे अखोय निंगसिंगबा याबनी मखोय मरीना युमथक्ता कादुना तौरिबा थबक अदो मदु अराइबा नत्ते मखोयगी आशादी हनबा लेखिदे अदुगा पुंगनिंगी आशादो मही यानबा थबक ओइना मखोयना उबा फंखिबनी अनिसुबदा माथि पंदु मापनगी पदकुन अदुदि येंगसी मदुदा चही 12 चुपना हक्चांगदगी ई तादुना नारिबि नुपी अमा यावी नोंग जिसुना लाकपदा मियामना मागी मतुंगदा इनरमी मियामदो अदुकी मति यामलबसु नुपीदुना मियाम मरक्ता चंगसिनखिदुना जिसुगी फिजी अदो सोक्चरुई
ꯐꯤꯖꯤꯗꯨ ꯍꯦꯛ ꯁꯣꯛꯄꯗ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯐꯈꯤꯕꯅꯤ ꯖꯤꯁꯨꯅ ꯅꯨꯄꯤꯗꯨ ꯎꯕꯗ ꯍꯥꯏꯈꯤ ꯏꯆꯥꯅꯨꯄꯤ ꯅꯨꯡꯉꯥꯏꯖꯔꯣ ꯅꯪꯒꯤ ꯊꯥꯖꯕꯅ ꯅꯪꯕꯨ ꯐꯍꯟꯕꯤꯔꯦ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯔꯨꯞꯁꯤꯡ ꯁꯥꯡꯂꯕ ꯃꯇꯝ ꯆꯍꯤ 12 ꯆꯨꯞꯅ ꯏ ꯇꯥꯕꯒꯤ ꯂꯩꯅꯥꯅ ꯅꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯔꯤ ꯐꯤꯕꯝꯅꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯃꯍꯥꯛ ꯂꯩꯔꯝꯒꯅꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯜꯂꯝꯒꯅꯤ ꯃꯤꯌꯥꯝꯗꯨ ꯎꯕꯗ ꯈꯜꯂꯝꯕ ꯌꯥꯕꯅꯤ ꯅꯣꯡꯃ ꯑꯃꯨꯛ ꯌꯦꯡꯂꯒꯦ ꯈꯜꯂꯒ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯗꯕ ꯌꯥꯕꯅꯤ ꯃꯇꯝ ꯑꯗꯨꯒꯤ ꯖꯤꯍꯨꯗꯤꯒꯤ ꯆꯠꯅꯕꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕꯒꯨꯝꯅ ꯃꯍꯥꯛꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯑꯅꯥꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯤꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯔꯛꯇꯨꯅ ꯃꯤꯔꯛꯇ ꯂꯤꯁꯤꯜꯂꯒ ꯖꯤꯁꯨꯒꯤ ꯐꯤꯖꯤ ꯁꯣꯛꯂꯨꯕꯗꯣ ꯃꯗꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯀꯥꯏꯕ ꯑꯀꯤꯕ ꯈꯪꯗꯅ ꯁꯤꯅꯤ ꯅꯥꯅꯤ ꯀꯤꯗꯕ ꯃꯈꯩ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯥꯖꯕꯒꯤ ꯄꯨꯛꯅꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯅꯨꯄꯤ ꯑꯁꯤ ꯊꯥꯖꯕꯗ ꯏꯁꯣꯔꯗ ꯑꯁꯥ ꯊꯝꯕꯗ ꯅꯤꯡꯍꯟꯅꯗꯕ ꯅꯨꯄꯤꯅꯤ ꯕꯥꯏꯕꯜꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯁꯤꯒꯤ ꯑꯅꯥꯕ ꯐꯈꯤꯕ ꯃꯑꯣꯡꯁꯦ ꯃꯨꯟꯅ ꯈꯜꯂꯨꯔꯕꯗꯤ ꯅꯨꯄꯤꯁꯤꯅ ꯖꯤꯁꯨꯗ ꯍꯥꯏꯖꯔꯒ ꯅꯤꯖꯔꯒ ꯐꯪꯈꯤꯕ ꯅꯠꯇꯦ ꯃꯔꯨꯞꯁꯤꯡ ꯖꯤꯁꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯣ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯂꯧꯈꯤꯕꯅꯤ ꯃꯔꯨꯞꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯗꯣ ꯐꯖꯗꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯕꯁꯤꯗꯤ ꯃꯍꯥꯛꯄꯨ ꯊꯥꯖꯕꯗ ꯅꯤꯡꯍꯟꯅꯗꯕ ꯃꯉꯣꯟꯗ ꯑꯁꯥ ꯇꯧꯕꯗ ꯊꯥꯗꯣꯛꯇꯕꯁꯤꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯗꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯂꯥꯟꯃꯤꯗ ꯊꯥꯖꯔꯤ ꯗꯣꯂꯥꯏ ꯃꯁꯤꯡꯗ ꯊꯥꯖꯔꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯒꯤ ꯃꯤꯡꯗ ꯑꯁꯥ ꯇꯧꯖꯔꯤ ꯃꯉꯣꯟꯗ ꯑꯁꯥ ꯊꯝꯖꯔꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯑꯉꯥꯡꯕ ꯁꯃꯨꯗ꯭ꯔꯅ ꯂꯝꯕꯤ ꯊꯠꯂꯕꯗ ꯃꯧꯁꯤꯅ ꯍꯥꯏꯈꯤ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯅꯈꯣꯏꯒꯤꯗꯃꯛ ꯂꯥꯟ ꯊꯦꯡꯅꯒꯅꯤ ꯍꯥꯏꯈꯤ ꯈꯣꯡꯁꯥꯟꯕ 13:15 ꯖꯦꯍꯣꯁꯥꯐꯥꯠꯅ ꯂꯥꯟꯐꯝꯗ ꯆꯪꯂꯝꯗꯥꯏꯗ ꯃꯥꯏꯆꯣ ꯑꯃꯅ ꯍꯥꯏꯈꯤ ꯅꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯂꯥꯟ ꯊꯦꯡꯅꯕꯒꯤ ꯗꯔꯀꯥꯔ ꯇꯥꯔꯣꯏ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯁꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯅꯤꯁꯨꯕ ꯃꯤꯔꯣꯟ 10:15 ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯙꯔꯃ ꯆꯦꯟꯕ ꯃꯤꯅ ꯊꯥꯖꯕꯗꯒꯤ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯍꯕꯀꯨꯛ 2:3 ꯗꯥꯕꯤꯠꯅ ꯍꯥꯏꯔꯤ ꯑꯩꯅ ꯑꯁꯥꯗ ꯍꯔꯥꯎꯖꯩ ꯍꯥꯏꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯅꯪꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯗꯨ ꯂꯥꯟꯊꯣꯛꯅꯅꯕ ꯀꯣꯛꯅꯅꯕ ꯑꯁꯨꯝ ꯍꯣꯠꯅꯕꯗ ꯋꯥꯔꯕꯗꯤ ꯆꯣꯛꯊꯔꯕꯗꯤ ꯑꯩꯈꯣই ꯏꯁꯣꯔꯗ ꯁꯔꯦꯟꯗꯔ ꯇꯧꯁꯤ ꯃꯔꯨꯞꯁꯤꯡ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣই ꯆꯪꯖꯁꯤ ꯏꯁꯣꯔꯗ ꯑꯩꯈꯣই ꯑꯁꯥ ꯊꯝꯁꯤ ꯑꯍꯨꯝꯁꯨꯕꯗꯗꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤꯗꯃꯛꯇ ꯄꯣꯜꯕꯨ ꯐꯥꯗꯨꯅ ꯐꯤꯂꯤꯛꯁꯇ ꯋꯥꯌꯦꯜꯂꯝꯃꯤ ꯐꯤꯂꯤꯛꯁꯇꯒꯤ ꯑꯃꯨꯛ ꯄꯨꯔꯛꯂꯒ ꯑꯒ꯭ꯔꯤꯄꯥꯅ ꯋꯥꯌꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯕꯨ ꯃꯊꯪ ꯋꯥꯌꯦꯜꯂꯒ ꯑꯔꯣꯏꯕꯗ ꯔꯣꯝꯗ ꯋꯥꯌꯦꯟꯅꯕꯒꯤꯗꯃꯛꯇ ꯁꯃꯨꯗ꯭ꯔꯗ ꯍꯤ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯑꯋꯥꯕ ꯀꯌꯥ ꯃꯍꯥꯛꯅ ꯃꯥꯌꯣꯛꯅꯈꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯁꯨꯡ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯐꯪꯗꯅ ꯑꯃꯝꯕꯗ ꯍꯤꯗꯣ ꯍꯣꯜꯂꯒ ꯑꯗꯨꯝ ꯆꯠꯂꯝꯕꯅꯤ ꯃꯤꯁꯤꯡꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯕ ꯐꯪꯗꯗꯨꯅ ꯆꯔꯥ ꯍꯦꯜꯂꯝꯃꯤ ꯍꯤꯗꯨ ꯀꯥꯏꯔꯒꯅꯤ ꯂꯨꯞꯂꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯅꯔꯝꯃꯤ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯄꯣꯜꯗ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯍꯤꯡꯂꯔꯣꯏ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯗ ꯄꯣꯜꯅ ꯍꯥꯏꯈꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯔꯣꯝ ꯌꯧꯒꯅꯤ ꯃꯇꯥꯡꯁꯤꯗ ꯄꯣꯜꯅ ꯑꯩꯗꯤ ꯄ꯭ꯔꯦꯌꯔ ꯀꯟꯕ ꯐꯥꯁꯇꯤꯡ ꯀꯟꯕ ꯏꯁꯣꯔ ꯊꯥꯖꯕ ꯏꯁꯣꯔꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯈꯤꯗꯦ ꯃꯤ ꯈꯔꯅꯗꯤ ꯏꯁꯣꯔꯗꯒꯤ ꯍꯦꯟꯅ ꯃꯁꯥꯒꯤ ꯄ꯭ꯔꯦꯌꯔ ꯑꯃꯁꯨꯡ ꯐꯥꯁꯇꯤꯡꯗ ꯊꯥꯖꯕ ꯂꯩ ꯁꯦꯜꯐ ꯔꯥꯏꯆꯁꯅꯦꯁ ꯃꯁꯥꯅ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯈꯟꯖꯕꯗꯨꯅꯤ ꯄꯣꯜꯗꯤ ꯃꯗꯨꯒꯨꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯑꯃꯁꯨꯡ ꯐꯥꯁꯇꯤꯡꯗꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯌꯥꯝꯗꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯌꯧꯔꯒ ꯃꯍꯥꯛꯅ ꯎꯕꯤꯔꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯒꯅꯤ ꯊꯧꯖꯥꯟꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯒꯗꯧꯕꯅꯤ ꯄꯣꯜꯅ ꯔꯣꯝ ꯌꯧꯒꯅꯤ ꯍꯥꯏꯈꯤꯕꯒꯤ ꯃꯔꯝꯗꯤ प्रभुꯅ ꯑꯩꯕꯨ ꯔꯣꯝ ꯌꯧꯒꯅꯤ ꯀꯩꯁꯥꯔꯒꯤ ꯃꯥꯡꯗ ꯂꯦꯞꯀꯅꯤ ꯁꯥꯈꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ 23:23 ꯄꯣꯜꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯏꯁꯣꯔꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯏꯁꯣꯔꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯄꯨꯕꯤꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯦꯠꯅ ꯊꯥꯖꯈꯤꯕꯅꯤ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯗ ꯑꯁꯥ ꯇꯧꯖꯈꯤꯕꯗꯨꯅꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡꯗ ꯍꯥꯏꯗꯣꯛꯆꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯃꯤꯡꯗꯗꯤ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯁꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯑꯕ꯭ꯔꯥꯍꯥꯝꯕꯨ ꯌꯦꯡꯁꯤ ꯃꯩꯍꯧꯔꯣꯟ 10:18 ꯌꯦꯡꯂꯕꯗꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯆꯍꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯃꯁꯨꯡ ꯁꯥꯔꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯤꯡꯕ ꯀꯥꯏꯈꯤ ꯑꯗꯨꯕꯨ ꯏꯁꯣꯔꯕꯨ ꯌꯦꯡꯖꯕ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗꯗꯤ ꯏꯁꯣꯔꯅ ꯇꯥꯛꯄꯤꯈꯤꯕ ꯃꯆꯥ ꯙꯔꯥ ꯑꯗꯣ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯑꯁꯥ ꯇꯧꯈꯤꯕꯅꯤ
ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯒꯤ ꯊꯕꯛ ꯇꯧꯐꯝ ꯑꯗꯨꯗ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯡꯕ ꯊꯨꯡꯂꯣꯏ ꯑꯁꯥ ꯀꯥꯏꯒꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗ ꯌꯦꯡꯂꯕꯗꯤ ꯑꯁꯥꯅ ꯊꯟꯒꯅꯤ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯗ ꯑꯁꯥ ꯊꯝꯕꯁꯦ ꯑꯩꯈꯣꯏ ꯇꯝꯁꯤ ꯏꯁꯣꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯑꯁꯤꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯑꯍꯥꯟꯕꯗ ꯋꯥꯍꯩ ꯂꯩꯔꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯏꯁꯣꯔꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯋꯥꯍꯩꯗꯨ ꯏꯁꯣꯔ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯌꯦꯡꯗꯨꯅ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯁꯥ ꯑꯃ ꯐꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯐꯤꯕꯝ ꯑꯁꯦ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯅꯠꯇꯦ ꯑꯁꯦꯡꯕꯗꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯄꯥꯝꯕꯗꯨꯅꯤ ꯅꯍꯥꯛꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯁꯤ ꯑꯩꯈꯣꯏ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯁꯥꯒꯤ ꯍꯧꯔꯛꯐꯝꯗꯣ ꯌꯦꯡꯗꯕꯒꯤꯅꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯊꯝꯗꯕꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯁꯤꯇꯨꯌꯦꯁꯟ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯑꯔꯣꯠꯄ ꯊꯕꯛ ꯃꯥꯒꯤ ꯄꯥꯡꯒꯜꯂꯕ ꯈꯨꯠ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯗꯕꯩꯅꯤ ꯃꯗꯨ ꯄꯨꯝꯕꯗꯣ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯏꯁꯣꯔ ꯅꯤꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯅꯪꯍꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯦ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯗꯨ ꯑꯩꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯅꯅꯕꯅꯤ ꯑꯩꯕꯨ ꯍꯦꯟꯅ ꯐꯅꯅꯕ ꯏꯁꯣꯔꯅ ꯋꯥꯔꯛꯂꯤꯕꯅꯤ ꯑꯩꯒꯤ ꯃꯔꯝꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯃꯤꯁꯤꯡꯅ ꯍꯦꯟꯅ ꯈꯪꯅꯅꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤ ꯑꯩꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯤꯕꯁꯦ ꯑꯇꯣꯞꯄꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯕꯣꯔ ꯐꯪꯕ ꯃꯤꯅꯤ ꯑꯩꯕꯨ ꯏꯁꯣꯔꯅ ꯅꯤꯡꯁꯤꯡꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯣꯖꯤꯇꯤꯕ ꯋꯥꯈꯜ ꯑꯃꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯇꯝꯁꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯝꯗꯁꯨ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯁꯤ ꯃꯁꯤꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯒꯤ ꯑꯁꯥ ꯇꯧꯕꯗꯨꯅꯤ ꯃꯥꯅ ꯄꯥꯝꯖꯕꯗꯨꯅꯤ ꯑꯩꯈꯣꯏ ꯅꯥꯀꯜ ꯅꯥꯝꯃ ꯁꯤꯊꯕ ꯑꯅꯥꯕꯗꯨꯕꯨ ꯐꯍꯟꯈꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯝꯖꯁꯤ ꯆꯍꯤ 12 ꯏ ꯇꯥꯗꯨꯅ ꯅꯥꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯄꯣꯜꯅ ꯔꯣꯝ ꯈꯣꯡꯆꯠ ꯑꯗꯨꯗ ꯄꯨꯝꯅꯃꯛꯅ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯏꯁꯣꯔꯗ ꯑꯁꯥ ꯇꯧꯗꯨꯅ ꯔꯣꯝ ꯊꯨꯡꯈꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯝꯖꯁꯤ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯃꯔꯝꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯐꯥꯎꯕ ꯇꯣꯛꯊꯣꯛꯈꯤꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤꯗꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯑꯃꯨꯛ ꯍꯧꯒꯠꯄꯤꯌꯨ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯖꯗꯨꯅ ꯑꯩꯈꯣꯏ ꯑꯁꯥ ꯇꯧꯔꯁꯤ ꯑꯁꯥꯗ ꯑꯩꯈꯣꯏ ꯍꯔꯥꯎꯁꯤ ꯏꯁꯣꯔꯗ ꯆꯦꯠꯅ ꯊꯥꯖꯕ ꯊꯝꯁꯤ ꯏꯕ꯭ꯔꯤꯌꯥ 11:1 ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯁꯥ ꯇꯧꯔꯤꯕ ꯄꯣꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯈꯪꯕ ꯎꯗꯕ ꯄꯣꯠꯀꯤ ꯃꯔꯝꯗ ꯆꯞ ꯆꯥꯅ ꯋꯥꯈꯜ ꯇꯥꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯒ ꯑꯁꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯕꯗꯤ ꯊꯥꯖꯕꯤꯌꯨ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯔꯛ 11:23 ꯖꯤꯁꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥꯗ ꯅꯤꯖꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯅꯈꯣꯏꯅ ꯐꯪꯂꯦ ꯍꯥꯏꯅ ꯊꯥꯖꯔꯒꯗꯤ ꯃꯗꯨ ꯅꯈꯣꯏꯗ ꯑꯣꯏꯔꯛꯀꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯅꯉꯣꯟꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯃꯁꯤ ꯑꯩꯉꯣꯟꯗ ꯑꯣꯏꯔꯦ ꯍꯥꯏꯅ ꯊꯥꯖꯕꯗꯨꯗ ꯃꯗꯨ ꯅꯉꯣꯟꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯈꯛ ꯅꯠꯇꯦ ꯑꯃꯨꯛ ꯑꯁꯤꯕꯗꯒꯤ ꯑꯩꯒꯤꯗꯃꯛ ꯍꯤꯡꯒꯠꯈꯤꯕꯅꯤ ꯍꯤꯡꯒꯠꯄꯤꯔꯒ ꯂꯣꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯏꯄꯥ ꯏꯁꯣꯔꯒꯤ ꯌꯦꯠꯇ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯅꯣꯝꯕꯤꯔꯤ ꯁꯩꯇꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯂꯣꯏꯅꯕꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ꯔꯣꯃꯤꯌꯣ 9:32 ꯍꯥꯏꯔꯤ ꯃꯆꯥꯅꯤꯄꯥ ꯐꯥꯎꯕ ꯀꯟꯕꯤꯗꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯤꯊꯣꯛꯄꯤꯔꯤꯕ ꯏꯁꯣꯔ ꯑꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒ ꯌꯥꯎꯅ ꯄꯣꯠ ꯄꯨꯝꯅꯃꯛꯁꯨ ꯑꯩꯈꯣꯏꯗ ꯂꯦꯝꯅ ꯄꯤꯕꯤꯕ ꯉꯝꯕ ꯏꯁꯣꯔꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯁꯥ ꯊꯝꯗꯨꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯤꯡꯅꯕ ꯇꯧꯔꯁꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯏꯕꯨꯡꯉꯣꯅ ꯅꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ